suspension of operations naduna lairiba singna lamdam asigi chingi saruk singda poppy thazilei masina lamdam asigi yelhomi singda chauna akaiba pire maram asina naga taba mafam singda sugi camp thamjinba yaroi haina indigenous people forum manipur gi maiketigi akan wafam thamlaklei wafam asing asi manipur press club ta pangdokiba paumi sing unaba amada indigenous people forum manipur gi chief advisor asanka sarna phongdokibani paumi sing unaba aduda mahakna makhata na hai laipak asi tangdu leitana leinabagi damak suspension of operation asi laibak asida chananki adumakpu laibak asida tangdu leitaba leibagi mahutsu chanaduna leiriba mafam sing asina lamdam asigi miyamda onsinduna akiya khangpibaga loinana lamdam asigi chingi mafam kayada poppy thabagi thabak sathari asigumba thawong asina lamdam asigi yelhomi oiriba singda aduki matik akaiba bire adumakpu hauzik su asi karamba fibamda leiri haiba miyamna mayek sengna khangdri asigumba chamam naba kaya asi kokhanaba hauziki sugi oiba status miyam khangna khanghalu haina phongdokibaga loinana foothill naga coordination committee amadi indigenous people forum manipur anina india gi home minister amit saha amadi manipur governor dasu memorandum pisinkre haidi gari chatpada lutpatra tawba aduga migi lamda khunda naga area singda heta engross tawraga poppy mayam thadana khotana hojik mai thai thade haina tawba punamaga se akhoi particular oina hainingde adubu masi su hainiba agreement asigi maramna oiraga punamak se akhoi chathokluga thokibadagi ngasi manipurda yamna akaiba ma akhoi da pibire haibagi tamakta akhoi da union home minister amisa jida aduga governor of manipurda masigi sugi agreement 2008 da tawkiba mayam se public the detail ama status ama phajana pibio nataba tarade masi su sina peace thamningai lakningai natana hena manipur da leminari punama khada chaneninga akaibagi wafam ama problem ama great we halle